जेल दा थाजिनख्रे पिकलिबा मसु नुपीबु किहंदुना नमदुना नतब लिसे सतपा मापुबो स्पेशल जज प्रोक्सो इम्फाल ईस्ट की ममांगना पुथोकलाबा मतुंग थास की कुनगा तरुक फावा जुडिशियल कस्टडी दा रिमांड पिखरे इम्फाल ईस्ट वुमेन पुलिस स्टेशन की आयोना कोर्ट लन खलकपा वरोल की मतुंग इना थास की तरादा विक्टिम की अपोकपना वुमेन पुलिस स्टेशन इम्फाल ईस्ट दा कंप्लेन अमा तौरखी कंप्लेन अदुदा मा की माइनर ओइरिबी मसानुपीबु मा की मखुरा अदुगा विक्टिम गिना माबुबो थोकलबा मियेसिना मिनु थोंग दा लेबा माकी मयुमदा नुपी मसा सिबु नुमै उतुना किहलगा नवेंबर अमा मसुम अनीदा अनिरक नुपी ओइबिगी इज्जत मंगन खियारी कंप्लेन अदुगी मतुंग इना केस अमा लखोलगा एक्यूज अदु ngarang ayuk लाइसेंस गन गा कोनना फा मंगम खिपनेसु पाउसना मखाताना पल्ली ngasi phong khiba tuan ma thodo wa thoga masum phong khiba chi phong sing digi maruoi be I pauk sing khonga saraga manipur top channel gi meke digi myam na thamjege aham bra ngasi phong khiba chi phong gi editorial kalang ga chang no khosar ka na myam na thamjaram ge arunachal da saina gi khungang india government haujikti indian territory gi manung sanmada mekhom line gi makha thangmada chinese khungang ama laire haina phong dorakre haribo wafam asimakti NDTV da sahi sigi haurakpa matam haibadi January tha manungda report tawkhrabani hariba report aduda hariba mekhohan line gi makha thangba saruk asida saina na yumsa marum sajilaktuna makhoi goiba khungang ama inau nauna semgalakle haibagi wafam satellite image kaloinana phongdorakibani NDTV na report tawkhraba matung yamna kuirabagi matungda handakta haukiba November 13 da India government na phongdorakibani India na hiramasigi matangda comment tawrakliba sisu US na India amasum China gi marakta lamkhai gi matangda ungkhatnaba ama leire haina report tawraklaba matungdani US na tawrakiba report adugi matangda pakhum piraduna India gi foreign ministry gi spokesperson oiriba Arnindam Bexina Saina Sahikyagi Mamangdagi border area semgat sagatpagi thabak sing leptana fekhalakli masigi manungsana makoina aina yadaba mongda decade ama hena lam khopsin bagi thabaksu tawraklibani adumainamak Saina na tawriba thabak thoram sing asi India na kaidawnungdasu yabadi ngamloi haina phongdorakibani India gi foreign ministry gi spokesperson oiriba Arnindam Vaccina media ki thong da phong durak di wafam asi yamna maru oiba amadi aruba wafam amani maramdi China na Arunachal Pradesh ki upper Subansiri district ki manungsanba Tasari Su Turel gi mapanda China gi khungang ama nauna semgalakle haidibu wafam asi India na yagadoribara natragana yaroidaribra haibasini India amasum China gi marakta ngamkhai gi matangna ungkhatnaba asidi sahi kyagi mamangdagi thoktuna laklibani haujiksu thoklibani maramasina laibak ani asigi marakta ngaihak leitana ungkhatnabagi thabak sing thoklibani haujik sainana makogi khungang ama semgalakle hairiba mafam asimaksu laibak anigi ngamkhaida leiba mafam amani hairiba lamkhai asida Indian Army amasum sainagi PLA na ngak selibani maramasina laibak ani asigi marakta leiba India gi lamkhaida Sanaba maphamda China gi khungang ama semgalakle hairiba wafam asimakti fajakraba Nobel amagumani haina lawiyai hoi achumbana karino aranbana karino haiba adudi matamna suksoi soiduna taklakhigani aduga haujik hiramasi matangda New Delhi nasu media gi thongda wafam khara phongdorakpasu leirabanina hiramasi taraiba wafam amadi oiraroi haina khali waroisin ama lakpa natragana laktaba haibaduna tokhaina thamkhraga thokle haidiba thawdu osigi matangna leibak anigi awang bathaki official singna khangle haibasimadi haujik nakhai sengle adumainama leibak ani asigi marakta asigumba wa thokpa haibisidi masana taraba wa phamamani kumja english singaniga taraga taret ki jun thada doklamda lamkhai gi matangda India amasum China ani gi marakta asauba huwa thok ama thokrabani masigi matungda kumja English singaniga kungi me thada amuk Galwan Valley da amuk lamkhai gi matangda akan mamongda ungkhatnaba ama thokibani
Galwan Valley de Thokiba Unkhatnaba Sidadi India gi Lanmi Kun Sikibani Aduga Sainagi Lanmi Nifugu Humdo Siki Haina Panaribani Asumna Galwan Valley gi Matangda Laibak Anigi Marakta Akan Mamongda Unkhatnaba Amadi Misimina Thokraba Matungda Makha Tarakpo Matamdasu Thokriba Waningdaba Thaudokaya Matang Tholakadra Haina Yamna Kana Mipaina Kibani Adumainamak Nakal Anigi Marakta Wari Leptana Sanaraba Matunda Yanaba Purakpadigi Pamdaba Thaudokti Makhatana Thokidabani Adumainamak Lamkhaigi Matangda New Delhi Amasung Beijingi Marakta Ladiba Unkhatnaba Sidi Aikoina Lusinkre Loi Kre Haina Lobudi Yakiroi Hauzik Saina Amasum India Nigi Marakta Thokliba Unkhatnaba Sidi Aikoina Lamkhaigi Unkhatnaba Sikaktani Haina Lobudi Aranbu Wapama Moigani Lamkhaigi Matangna Thokliba Thaudo Sidi Laibak Ani Asigi Marakta Thokpa Unkhatnabagi Yamna Pikpa Saru Amani Haibiyai Hauzik Laibak Ani Asigi Marakta Sel Thum Economy gi Matangda Asuki Matik Unkhatnaba Thoklibani Asia gi Yumthangnaba Laibak Ani Asi Hauzik Malem gi Oina Economists gi Super Power Oikhalakliba Laibak Singni Maramasina Laibak Ani Sigi Marakta Thokliba Tharum Gilan Cold War gi Maset Namakak Laibak Anigi Ngamkhaida Tholakpani Lamkhaigi Matangna Thokliba Unkhatnaba Asi Adum Hakna Maru Oibani Haina Lobiyaroi Haina Khali Hauzik Yamna Maru Oidibadi Economy gi Lamjel Asigi Lana Sini India gi Yumlu Nariba Asi China Kaktanati Myanmar Nepal Sri Lanka Bangladesh Amasum Bhutan su Yumlu Naribani Hairiba Yumlu Nariba Laibak Sing Asigadi Lamkhaigi Matangna Unkhatnaba Asi Thoina Thokti Adubo China Amasum Pakistan ga Yumlu Naba Saruk Singdadi Sahi Kyagi Mamangdagi Wathok Asumak Thoktuna Laklibani Hauzik su Thoklibani Masi Karidagino India Amasum Pakistan Anigi Marakta Lamkhaida Thokliba Wathok Asiga India Amasum China gi Lamkhaida Thokliba Wathok Asiga su Thokpagi Maramdi Manadribani Masi Aikoina Khangba Ama Mathau Tari India Amasum Pakistan gi Marakta Thoklibasina Dharma Amasum Lamkhaigida Mapung Oibani Aduga India Amasum China gi Marakta Thoklibasina Economy gi Matangdagi Tholakpana Ayamani Hauzik India Amasum China Anigi Marakta Thokliba Lamkhaigi Wathok Asigi Matangda New Delhi na Yamna Kupna Yengba Ama Mathau Tari Masiga Loinana Awangba Thakki Thabak Tawbusu Mathau Tari Madu Natrabadi Pamdaba Thaudok Kya Makha Tablasu Tholakloi Hainingai Leiti Haiba Ngasigi Editorial Kalam Si Myamna Thamjage Atopa Pawam Namo WikiLeaks founder Zela Luhumbi Ayaba Pikre WikiLeaks founder Julian Assange Mahaki partner Stella Morris ka loinana jail luhumgi ayaba pikre haina British authorities na haidi Aron athoki paw lona lakhokpagi charge singi matangna makpo extradite taunaba US na honarakpa ama Assange na fight tawduna ma English ngani taraga mapandagi London gi security yamna kanba Belmarsh prison da fajanduna lerakli Mari Lainadaba sex ki offense gi maral sibigi matangda Sweden na extradition tawdanaba London da leiba Ecuadorian embassy da Assange na sahi taret leiringai manungda mahaki partner ga mari lainaba horaki Assange amasum South Africa da pokpa ukil ama oiriba Morris anigi pikliba masanupa ani Gabriel sahi mari amasu Max sahi ani leire Maram Sabana Mai Pak Wasina I PLA Masum Akoigi Luhong Buddha Makata Ayet upon Amata later Roi Haina I Hakna Asata we Haina Su Morris na Fundoki Hadi Atian Mapau Karanamo Myanmar na Fakiba US journalist Sahi Taragamatugi Zelgi Sarak Pikre Myanmar military government ki court amana Irai Numita American journalist Amabu Unlawful Association military Gimayok Insinba Amasum Bisa rule Tugabi moral sing the say Taragamatugi Zelgi Sarak Pikre Haina Maki employer Amasum Ukilna Fundokre say Sigi February that Nampuda Kudum Sanduna military na Sakti Parakiba Dugi Matungagi local monitoring group Amagi Matungina Miyoy Lishing Amaga Sani Hena Hard Kraba Makoigi Tamtiba Namtababu Yaning the Bafundokiba journalist Kayamarum Faduna Makoigi Press Book and Namtaduna Tamaki Sahi Amarum Frontier Myanmar Tabak Torokiba Danny
ꯐꯦꯟꯁꯇꯔꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯦ ꯊꯥꯗ ꯐꯥꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯋꯥꯠꯄꯗꯒꯤ ꯑꯐꯒꯥꯟ ꯑꯉꯥꯡ ꯃꯤꯂꯤꯌꯟ ꯀꯌꯥ ꯁꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯑꯐꯒꯥꯅꯤꯁꯇꯥꯟꯅ ꯇꯦꯝꯄꯦꯔꯦꯆꯔ ꯈꯝꯊꯦꯡꯅ ꯅꯦꯝꯊꯈꯤꯕꯗꯒꯤ ꯑꯉꯥꯡ ꯂꯥꯛ 10 ꯔꯣꯝ ꯁꯤꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯐꯤꯚꯝꯗ ꯂꯩꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯉꯥꯡ ꯂꯥꯛ 32 ꯔꯣꯝ ꯆꯍꯤ ꯑꯁꯤꯒꯤ ꯂꯣꯏꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥꯊꯤꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯗꯕꯗꯒꯤ ꯁꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯣꯂꯣꯞ ꯄꯤꯗꯕꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯃꯇꯝ ꯀꯛꯇꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟꯈ꯭ꯔꯦ ꯊꯥ 3ꯒꯤ ꯇꯣꯂꯣꯞ ꯑꯃꯁꯨꯡ DA ꯄꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯜꯂꯤꯒꯤ ꯍꯤꯟꯗꯨꯔꯥꯎ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯅꯕꯦꯝꯕꯔ 19ꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟꯈ꯭ꯔꯦ ꯅꯣꯔꯊ ꯗꯤꯜꯂꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯅ ꯆꯂꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔꯁꯤꯡ ꯍꯧꯈꯤꯕ ꯊꯥ 3 ꯄꯦꯃꯦꯟꯠ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯔꯁꯁꯤꯡꯅ ꯍꯥꯟꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤ ꯇꯣꯂꯣꯞꯀꯤ ꯏꯁꯨꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯣꯡꯃ ꯇꯪꯈꯥꯏ ꯊꯕꯛ ꯁꯨꯈꯤ ꯅꯔꯁꯁꯤꯡꯒꯤ ꯌꯨꯅꯤꯌꯟꯅ ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡꯈꯥꯏꯒꯤ ꯊꯕꯛ ꯐꯥꯎꯕ ꯊꯕꯛ ꯂꯦꯞꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨꯡ ꯉꯁꯤ ꯐꯣꯡꯈꯤꯕ ꯐꯣꯡꯁꯤꯡꯗ ꯐꯣꯡꯅꯔꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ